Manipur Cancer Society na SINDUNA World Cancer Day listing ani kun gataru kamari leinana YAIRIPOK TULIHAL da LEIBA KANGLEI SANPUNG da LEIBA Artificial Football Turb da Cancer Warrior Survivors Football Team Amadi Amba FC ga friendly match ama Pangthockhre thauram aduga mari leinana special guest oina G Ranjan Sharma social worker Y Lanchandra Singh Secretary AIM Club Social Activist Dr. Kiran Yendrabam Amadi Kangjam Birendra Singh Secretary Manipur Cancer Society na mathang shitna maruiba mitunglen oiki loinana World Cancer Day lisingani kun gataruki theme Unity by Unique Kamari Leinana Chahi Kudingi Paring Naina Chatharakpa football match asina football sanaroi singi matengna lamdam asida khundariba furup kangluk khuding maki imung manung singda cancer haiba laina asi ekoi puna thengnaminaba changi haiba pauzil ga loinana cancer laina asina nare haiduna thoina chingnaningai leite haiba pauzil pibada natana lamdam asida leiba football sanaroi singasu cancer patients singidamakta lepli haiba message amasu piri haina World Cancer Day football match ki convener Dr. Kiran Yendrabam social activist na Pangthockhre ngasigi football match aduda Cancer Warrior Survivors football team na Amba FC football team bu goal taruk bangada maithiba piduna winner team oiki Cancer Warrior Survivors football team gi team captain cum keeper oikiba Kangjam Birendra Singh na player of the match ki mana lauki ngasi February ki tarik mari sida koi World Cancer Day forum ga mari lenana koi football ka match am khak friendly match am Cancer Warrior Survivor group ka Amba FC ga koi ki YAIRIPOK TULIHAL da LEIBA koi KANGLEI SANPUNG sida koi friendly match am tawbani chai ko dingi chatha dum lai aduna handaki World Cancer Day theme koi keno da United by Unique haiba posida koi taseng thajaba thamjara kan da koi chai gi sumaina pangthok laksara dungasi pangthoi ado koi tasengna koi ki Cancer Warrior Survivor group na koi tasengna haragadi koi taruk manga da koi Amba FC bu maithi pikre aduna chai gi koina sumaina kuning thogapagi thoromo pangthok service cancer patient naraba family well wisher amadi kudimokta koi tasengna thona ningdom poninga leite warninga leite koi adum honaba koi gi kuning khandadaba ado koi anaba sidum ngai stage ta thengna rogo sidum ngasi dilai ma ko sore aduna koi punna masi fight to na ba changi ado koi na losala thambang hotai koi punna thengna ba changi haibu pandam da patok sabani aduna sum chidais koi saruk yabi ki ba Cancer Warrior kano gi team gi sanoi kudimak ado Amba FC gi sanoi kudimak thaga pongtok chari mathang jai da su hena chawam phung phaba dongba kano makak na basin no hana jage hana spaina thamjat